Ngasi nongalamday pung ohumlom tabadagi hauna wangkai kaitil asangbi amadi andro parking gi akoibada mana masing yonba mioi kaya laktuna warpham phambadagi mioi kaya thoklaktuna chana thaknaba mana masing sing leinaba thengnakhi mafam aduda lengang na thamliba SOP ngakpagi mamidi takhide Lakadoriba Independence Day gi mangoinana ngasi ayuk Manipur gi tongan ba mafam singda yum da changduna thiba humba gi thabak chathaki Mahabalagi hauki bheng Samara mayai lekai Moirang khoiru kaisamtong elangbam lekai na jingba mafam singda operation chathaki operation sing aduda mipha mipundi amata yaukhide hairi Imphal East ki takhelda leba register club mari haibadi TYWO, TYDA, TYBS amasung UYC gi apunba takhel union club ki thomi singna seloi laimai chingda leba sanamahi kiyong amasung masigi akoibada lamtu sengbagi thoram pangthokre COVID-19 na maram oiduna mafam asida miyamna lai khurumba lakpagi chang hantharabasu lamhen tu henba maruina inkalagliba naha singna mafam aduda chadhaidaba lichat chatpa amadi mayai kaba chinjak sasin thaksin bakaya club asina thingdona lakli State asigi hauzik oiriba COVID ki piba masigi matangda Central Team amana kopna yangsili. Laina ase sandokpagi changwangli base nungsita yaukre haibagi khudam amani haina Directorate of Health Service ki Director Dr. K. Razona fongdokre wafam masing ase TOMTV na akhanana unaba amada fongdokhibani. Labukta har chaigadaba matam hendorakadorba fawba government na urea har marang kaina fangandaba asana lomi sing khoirang khoisaungnare nongmanini sigi manungda urea fangandrabadi achoba ihok laklaba yai haina joint non government voluntary organization kakchingna section waron thamlakli Nakalamaromda Manipur lenga ki Agriculture Department na Deputy Commissioner Thawal gi khuthangda pirakpa urea har launana bagidamak haukiba August ki manga dagina taret fawbada chesang thazin khraba lomi singidamakta hayengdagi har yenba hauragani hairi Ngasi Thawal District ki Hairok Assembly Constituency ki manung chana leiriba Langmai Thet ki home palm tauriba lomi singda Hairok Assembly Constituency ki MLA Dr. Thoksom Radhesyam gi midyang makhada momana sel gi mateng pirakre ngasi lomi singda pirakiba senpham sing asi lomi singna ki home chara leiduna organic ki home pothokpada pungning thogatuna organic oiba pothok sing hena puthokna nabagi pandamda lomi singda pirakhibani hairi Leibak asigi khwaidagi wangna COVID-19 positive oiba state oiriba Kerala da state asigi khwaidagi chawba kumhai singi manungda ama oiriba Onam virtual gi khutangda oina pangthoklagani haina Kerala gi tourism minister PA Mohammed Riaz na phongdokre state asigi domestic tourism bu hena chakhwat hana ba khonabada COVID-19 na maram oiraga chatok sasin yadana malem gi mafam kaya da leiriba Malayali singna punna kumhai asi pangthokadauri